Sajiwa relic came to Ladiba IDP Singna Narang Sulitanda Mayumakai Maina Tanthokpei Kraba Awabatar Tangkhul is now singing the Mak Sana Tanthokpei sing Mateng Pankre hairi. Naga is now sing Khul Tanthokpei chenbinu haina Meeoi Irang Sohalaba Singna Tangkhul Singda Apel Taukrei. 2023 Meeoi dagi haurakhiba irang mayok naduna relic camp sing the lady maite IDP singna litan gi tangkhul singda apel tauraduna Naga isnaw sing khul thadoklaga chenbinu haikhrei kalokui irang na maram moiraga more amasung surasanpur yauna tongan mafam kaya dagi lanjenarakuna hojik relic camp sing the lady IDP sing mahut senduna thangjam buda amasung laisang them tameng laimana hai litanda hojik thok the irang asida Assam Rifles na Kuki Upai sing bu sawale haiba ipong na hainarakle irang asina maram oiraga litanda khundariba tangkhul Naga isnaw sungna khul thadokuna lanjana khibatarabadi amuhana isagi khulda hanjinnaba honabada sahi kya changani haina makoina phongdokle makoina hai 2023 gi Meeoi dagi haurakhiba irang na maram oiduna lanjanarakuna hojik tampakta hangba tongan no relic camp singda sangjapam lawtuna lairakpa sahi ahum fajilaklaba si phawba makoi sumasagi yumda hanjinba ngamdana leiri Hojik Pawda government ki Maikaidigi IDP internally displaced persons sing asibu mayumda hanjilhan bangamdana leiri hojik IDP singna tariba awaba silitan gi tangkhul Naga isnaw singda taro haninga leite haiba section wafam su makoina phongdorakle Nagaland Kuki singine haiba yum sing mai thakhrei lamge muknarakpada Meeoi ni phunifan sokpada natana gari yum dukan sing mai sakhe mang takhe hairi Nagaland ki commercial town Dimapur gi mataida leiba Meeoi haina khangnaba mafam amada ngara ayok pung 10 makhairom tabada angami sing amade Kuki sing gi marakta ungkhanrakpaga loinana lambi mapanda leiba Kuki sing gi yum sing mai thakre hairi khanghaudana tholakpa thaudo aduda Nagaland ki deputy chief minister Yanthungo Patona nungaitaba phongdokladuna miyamna pungning phathaduna santi oina leibinaba apel taukrei ngarang gi thaudok thokiba mafam adu Sumukkedima district ki Meeoi tongan Paugili Kunsing Hai, Nara Ayuk Mapamada, the Kundariba Tongan the Purupsing Marata Yamakana, Unkanara State Forcing Sangsinduna, Unkanaraklibadu, Laksin and Abakana Honake, Security Forces Sangsinduna Mugnabadu, Loisinaba Honorable Sukang Haudana, Nung no Tanabama, the Saina Cantanabana, but Tauduna Kutona Pagalina, Lambi Mapana, Labi Yum Sing Maitaba Horake, Manipur Ukur District, Litan area, the Haukebanimit Karandigi Mamanga, Naga, Madi Kuki Singi Marata Sound, Unkanaduna, Purup Amanamagi Yum Sing Mai Tana Kiba Taudoka, Nagaland gi Dimapurda, Narang Tokiba Taudoka Mari Amatalena de, Tongan Bamapam Adwagi Oiba, Wafam da Mugnarak Badagi Yum Sing Mai Tabani Hairi, Paugili Kunsing na di Hana Mugnaraklaga, Lau Konarabatung the Yum Sing Mai Tanarakibado, Lamgi Matang Dani Hairi, Adumonamak Irang Harukibagi Sapsapa Maram Sinkana, Tidokli Hana, authorities in the Pondorakle. Yum sing mai tharakibadu da chakamari panba gari singsu ama ata thoke mi kiyamade mayum makai sing mai na chakhibadagi mayum da leiba phangdrai ka henba phibam sing tholakdana ba security force ki personnel se matik sana deploy tawduna irang adu laksil haina IGP CID Bikram Khalatena phongdoke Chakroma public organization su senaba phuna senaba amade yumai thana ba ki thodok sing adu da Meeoi kharadi asopan nang khyaire thengna phangba pawgi likhun sing na Pongdorapagi matungina ngarang thaudo aduda nakalani mi nifugani pan aso panangke gari taruk maina sakhi taramangana ma ata thoke yum manga maina sakhi lana yum kun mangta khe Meeoi community hall yauna dukan maktaret maina sakhi hare Nagaland ki deputy chief minister Yanthungo Patona nungaitaba phongdokladuna miyamna pungning phathana shanti oina leibinaba apel taukrei Zaira sida Chakroma public organization na Sumukkedima ki deputy commissioner da president kiba Serol Amadalam gi matang da BPO gi lusingba khara wari sanaba salubada Meeoi ki khunjasna wari sanaba gi mahutta sai amadi nung sijinaduna khanaba haurakhe amadi madugi pakhum oina nakalani gi marakta khana chainaba gi thodo adu thokibani haire loinana Meeoi khun gi Meeoi kharaga soburio amasung sathe prayer center gi marakta lam gi matang da yenarakhiba adu hena sauthohanduna Meeoi khunda landaraktuna ama ata amadi asopan sing thohan khibani haina Meeoi village council na Phongdorakle Catholic School Kansipur gi matang da asum aran khangdana yumpham yaudaba paw sandokpikanu haina oja singna Phongdorakre
Catholic School Kansipurga mari lenaба thawdok amagi matangda pau sesingda pau phonakhiba adugi matangda Catholic School Kansipurgi teaching amasung non teaching staff singi maikaidagi wafam khara sengdorakle madude tha asigi tarukta school suti thabagi matamda thokiba thawdok adugi asengba sumba langla langjun khangdringaida khanghaudana pau seki thongda school asigi maming pallaga asum aran khangdriba pau amagi maramda phonglakpa sida Catholic School Kansipurgi oja singi maikaidagi thamoi shokna nungaitaba amasung pendaba phongdorakle thawdok thokiba numit aduda school gi authority da pisilamba complaint letter adugi marik sumba pakhum ama pibagi tanja phangdringaida pause gi thongda hablakpa se yaning de numit adugi mathanggi numitagi thangnaba numit nini suti laikhibana school gi authority na asum aran investigation lawbagi tanja laikhidabana complaint adugi pakhum pibada khara thengthakibani hairi thawdo aduda angang singbo amabaka amata thongron selaga thamlami hairiba wafam adusu school asigi oja singna yumpham yaudaba ka henjinba paw amani hairi tasengna thawdo adu last period ta angang ani aduna class work adu idabadagi amasung haiba indabadagi handwriting subject ki oja aduna matungda iraknaba thong ngasilaga oja laina thokiba thawdo amani hairi thawdo adu phaminaraga chumchumda tanaramba tawdana oja kya gi mingsa thina ba school gi mai sok naba pause da social media kya da haptuna miyam da chamam naba lehanaba honariba sing ase oja sing ki maikaidagi yaning da phongdorakle school asigi mahairoi kya gi yai funabagi marumda Meeoi kharana aranba agenda amagi marumda makhogi oiba apam pamda kharagidamag school na authorize tawdaba WhatsApp group amagi Meeoi kharana semlaga aranba paw kya sandoktuna school asibu mingsa thinabu khongthang kya ama leptana lakhali habisisu matam kya ki mamangdagi paw taduna lakhibane masi makha tana thoanbagi mahutta pendaba nungaitaba yaningdaba khudimak school da laktuna suggestion pibiyo Manipur da lairiba media social media page khudimak na su school asiga mari lenaba paw khudimak asum aran thijilaga asum paw hapiyo haina oja singi cherol amana apel torakle popi pambi thabamda leramba Nepali ama phare popi pambi yathatpagi thabak chatharakliba district anti narcotic task force na gana executive magistrate amagaloina Kangpokpi district ka tainariba Senapati PS ki manung sanba Ngatan Hill range ki ekar taruk jawbo mafamda tharamba popi pambi sing yanthatuna loisang nepan sumai thadokibagaloina harbora ahum thumbora taramanga amasung ising chainaba masak singsu manghan khibada popi pambi thabamda leramba TY Songgi irang part 2 gi Tholosor Tapon Khuldagi Gun Bahadur Roy Kauba sahi yankaimapan suraba Nepali ama phare hari ngarangi popi yanthatpagi thaba asri task force asigi nodal officer su oiriba additional SP NS2 gi lamjing makhada chathakibane hairi task force asina Senapati amasung Kangpokpi PS ki parsen sing CRPF ki company mari amasung tarataruk suba AR ga khusamnana chathakibane hairi Jennings tagi huran kiba ecobian ama fangle hari police control room ngarang nomidang thorak pacherol amada Jennings tagi huran kiba ecobian ama Tanthokpei police station gi manung sanba sinam khuldagi recover tawre hari police na recover tawraba gari asi porompat PS ta khusina khre hari Kuki Upai sing hana Tanthoklaba matungda solution purakadabane haina asangka sana phongdokre haujiksu Kuki lamhenba singna irang hwre aduga lambi chathok sinya handana thinjinleba asisu Kuki singi maikaidani leitan gi thawdo ase apaba makhalgi khulai paiba Kuki singna mateng pangsinbadagi sauthorakibane maramasna Kuki Upai sing hana Tanthoklaba matungda solution purakadabane amasong central force na Kuki gi backing da laibadagi makhoina lamdam sida irang thohanbani habase union lenga na khangadabane haina asangka sana phongdokre asangka sana hai Kuki volunteers se amadi suda leiba singna AK47 amasung automatic machine gun na chingba afaba numai pairaga makhogi mapangal oiri masida mapandagi lakpa force singna makhoi busu kankhalle forup amaga khanarabasu control tawrabadi fagadabane central force singna Kuki da mateng pangsilaga tangkhulbuna karisu leitana khanbadagi irang chawthorakpane haujuksu solution leiroi solution porake harabadi Kuki Upai ba amadi suda leiba yauna makhogi volunteers sing hana Tanthokadabane aduga wari sanagadabane hairi warosien purakani haraga adu tauni ada tauni hana mingonda marasiba Tangkhul singda marasiba gi thabak chathare Kuki singna afaba nongmai sing pairaga lambi da leirabasu sifai singna yenglaga leiriba karigino hangke purumasel khana bahaiba sidi amanamada maral siramba yai adubu maduna mi siningai leite phaminaduna wari sanagadabane court wakalabasu asumba waya lakane kanigidamakta central force singna amasung Kuki singna nongmai pairaga oida padaba mayam tawribano hangke thohaningdaba thawdok sing yenglaga leiriba karigino haibasisu asobu wahang ni hairi asangka sana makha tana hai
tauthora phatabak Kuki volunteer amadi su group ta yauriba nongmai paiba singa amata oina chatminabagi video sing lairi litanda thaudok masa ama thoklaga kamjongda kashomna chingba amasung nongdam area da central force pusilakliba karigino hangladuna masigi mayokta imaibel singla AR amasung central forcing sanglakpa yaroi haiduna haurakpani hairi thawong asina takpudi mapangi forcing asigi agenda karino haibada chamanaba phawre aikhodi khana chenaba pamde wari sanasi haibani adubu Kuki volunteer amadi su group ta yauriba singna afaba nomai pairaga kihanba amasung yummai tharaklaga ingtapa porakpa haibasidi oithoktabani hairake letanda thokleba thaudok singse Kuki singna masin thiba amasung oida padaba mayam torakpadagini makhoigi naha singna Thaklaga nongmai paiduna lambida chatlaga Tangkhul machada phubibane yamna thina sokpadagi hospital da lairi haiduna warosen puraknaba wari sanasi haibada makhoina thawa sadabane adubo Imphal dagi police ki makok thongbo officer sing laktuna control tawkhre hairi letanda Tangkhul singi yummai thabada Tangkhul khulgi ningthaugi yumsu yaukre haiduna tha sugi mapanda punna yung kunmai thaki maram sing asina thaudo asi Kuki na thohanbane haibasi makoigi phuruki Meeoi singna su khanggadabane wafam asi Manipur nga amasung central force asu khanggadabane masi khangdragadi irang asigi justice purakpa ngamloi haina su phongdorakhe lam loksinaba honaba leptrabadi khudhangani haina UN sina akanba wafam phongdorakhe Naga singi area singda Kuki na lusingduna sathariba thawong singda pendaba phongdokpaga loinana thaudok sing asi Naga singi lamgi hakta direct threat tawbane amasung karigumba makhatana lam loksinabagi thawong satharaklabadi akanama ongda khudhangani haina United Naga Council na phongdorakle Hojung nakalandagi marakta lairiba tension asida UNC gi makaidagi haukiba February 3 ki numidangda Shakar phungdagi Sterling Semre kauba nupa ama Kuki naharong singna tamthina phubadagi litanda Naga amasung Kuki kanglup animaki yum amadi lanthong kaya mahankiba aduga thasigi mapan gi ayo angan bada ke longwirang khulda leiba azan abon mai gi yum mai tharamagi wafam ani pukhalakle loingai ni 2026 pangthoklamdai asida hingsa tholaktuna ukrul gi litanda tangdulita da phibam lahanba Naga amasung Kuki kanglup animaki yum amadi lantum mang tahanba amasung ngasi phawda warusen laktana leiriba si lebak thibani hana UNC gi Information and Publicity Secretary S. James Haugi Serol amana hairi United Naga Council na litala masung ke lungwiramda oidiba phibam asigi warusen puraktuna makhatana sandoraktana ba masung hena sathiba phibam amada lakhaloidabani hairi maraksida Kuki militant sungna full uniform da aphaw makhalgi khulai paiduna India gi security force gi mamangdagi nongmai maru kya kapthoktuna akiba pohaliba amasung terror ki thabak sing sathari security force na Kuki khulai paiba singda litan gi Naga singi yum sing amade lanthum manghan tahan bada mateng pangsali haina susero asna mara sirakle matam kuina dagi leraklaba lamgi chaya naba se kohanaba atubu matam da warashin porakada bani adobo matam kuina chanaga da santi gi thorang sing lokhat pada Naga singi core interest surrender tawro hari UN sigi matungina thaudo animakta lamgi mapu oibagi matang dagi tholakhibane hira masigamari lenana tungkoiba santi amasung asumba well fangna bahona bada council asna sarogyagani adobo Naga gi history culture lam amasung saktam da threat tawbadi yahaloi hari aikhogi lam amasung apamba do aikhoina compromise tawroi amasung makhatana aggression chathana bahona raklabadi madugi sapsaba action mayong nagani haina phongdokladuna party khudimakna Naga singi hak amasung dignity ikai khumnagadabani amasung amaga ikai khumnaduna santi oina punna hingminana ba thabak tawsi hari tha asigi 15 da ukrulda pangthokadoriba Naga singi maru marang honbagi loingai ne kumhai asida Naga khudimakna sarugyabiyo amasung yumthangnana leibagi matik chabai kai khumnabadu utminase 2023 ki May 3 dagi Manipur tholakiba ethnic conflict asida Manipur gi Naga singna neutral oina maitai natraga Kuki jo mar gi misangda leptuna santi lehanaba amasung mahausa gi punsida hanjalhanaba honare masi haujik su hongdre hari UN gi jaros gi matungena luingai ni ase yeknabagi nate isininaw gi marakta amata oiba amasung Naga imungi nuksiba amasung yumthangnaliba singa amaga ikai khumnaba unabagi maru hunbane kumaisina Naga singi paipu singna hena fagat pasakotpa tangdulai taba sahonga hongba dugi matung induna satkani haibagi acharpa phirep lominagane kumaisi yamna ingtapna amasung ishwarda haijaduna nengthina pangthokani hari miyamnasu luingai ni 2026 asi arthalaina amasung restorative oina thamoi sengna saruk yamina si hari Manipur gi lan gi thaudok singi case taramathoi investigation satharakliba CBI da Supreme Court na status report pikhalaknaba khangan khrei Yunan amasung Manipur langakna Justice Gita Mittalna lusingba committee na pirakpa recommendations sing thabakta onthoknabasu Supreme Court na direction pi khre hari
May 3, 2023 dagi mathong khangdaba Kuki Jogi Meeoi makoigi militants sing khaktanatana Myanmar dagi phawba makoigi lol amasung lining manaba Meeoi phawba naronda pusalaklaga Manipur dagi legislature gi power yawba union territory separate administration pigadabani haiduna mitaida atamnana onsenduna chatharakhiba tamthiraba lan asagi warashin haujuk phawbada Manipur amadi union legakna poraktana leidingai gi serakta lan asagi thaudok singi matangda CBI na investigation sathakiba case taramathoi status report sayol anigi manung pirak na ba Supreme Court na khangan khrei ngarang apex court asiki chief justice Surya Khan amasung justice Jaimala Bakshi ki bench na pikiba order the direction asi pikiba ni hari court ki maikai degi justice Gita Mittal singba committee na lan asigi victim singi damak rehabilitation amasung welfare gi thabak sing paikhat na ba torokpa recommendation sing su union amasung Manipur lengak na thabak ta onthokadabani haibagi wafam su khangan ki hari loinana CBI na investigation sathakiba case taramathoi gi status report sayol anigi manung da pirakna ba khangan khrei court ki maikai dagi victim sing da free legal aid pigadabani haibaga loinana karigumba oriba phiba masina local legal aid council sing phangdrabadi Guwahati bar dagi advocate sing ne kadabani haike amaram da tribal body gi maikai de lepkhiba senior council Colin Gosan Bisan su justice Gita Mittal na lusingba committee na report kyara pikhat krabasu mangonda phanghandre haike court na party punamaki submission sing tarba matung matter sigi makha taba while tha sigi kunga tarukta chathanaba lepkhre hari Nakala the political solution poroktriba phawba Kukijo area da mitai changhandana ba warep lawre hana ITLF na phongtor khrei Kukijo community ke aba political solution ama poroktriba phawba Kukijo na khunda ba mafam sing da mitai sing changhandana ba warep lawre hana Indigenous Tribal Leaders Forum ITLF ki serol amana hairi North East Post ki paw mana hai ngara ITLF na thadrop serol aduda pallibade mitai changhandana ba warep ase nahan February 13 da ITLF na sendna pangthokiba mifam amada lawkibane Mepham aduna kumja 2023 gi May 3 dagi thorakiba irang asida mitai singna Kuki Jo ki misam yam tamthina hatkiba amadi lantum manghankiba gi matangda kopna khanarba matungda warep singa silawrakiba ni hairi Kuki Jo miyam na nanglaba saitheng ase kohanaba amadi matam sukpagi engtapa poraknaba athubada political settlement poraknaba honagadabane nahan gi mepham na lawkiba warep adu maruena Kuki Jo miyam gi pulsinga senaba amadi pamdaba thodok thoraktana ba lawkiba ni hairi maramaduna warep asi mari lenaba singna nga kadabani haina su serol asida palli hari Himachal da Mahiroshin gi mamangmaktada midday meal worker ama hat khre hari Himachal Pradesh ki Kangra district ki manungsan laiba Dehra gi Sinor Khungang gi government primary school da midday meal worker oina laiba sahi 65 surba Meeoi ama nungthil pubopta Mahiroshin adugi mamangmaktada hat khre haina police ki report amana phongdoraklei mi hat aduda senari ba Meeoi adu ngana thodok thokro matung ikan kanada na police na phwa ngamki hari mahana school campus mang da sangaklaga sulosana Devi Kaubi Sinor dagi midday meal worker adubu Tanggol sizinaduna hatkibani school gi Mahiroshin aduna lawba khongba torokpadagi oja singna classroom dagi sen thorakpada mara leraba Rajesh Kumar sahi nipunipa Tanggol adu pairaga kitchen area da siduna leramba sulosana ki manakta leplamba thengna ki haina police ki pawna phongdoraklei Air India crash the pilot pu maral sirakpa Italy gi report India na reject tawkhre hari Italy gi media report mamang sahi gi Ahmedabad ta thokiba Air India flight AI171 crash adu atamna thohan khibani hairaduna pilot pu maral sirakpa du India gi aircraft accident investigation bureau AAIB na yamna kanna yaning da phongdokladuna reject tawkhre Italy gi paw se Courier della Sera haina khangnaba aduda maming pandaba source amagi reporta air crash adu pilot aduna thau control tawba switch adu paikhatpaga muthatpadagi aircraft adu power hatharakpadagi kai kibani haina palle maramaduna investigators singna technical gi oiba maikai da aircraft adugi mapangal laikhidabadu thau khanghaudana phanglaktabadagi maram adu natte haiba adubu sawalakhibane AAIB ne investigation asi housing makha chathari loina international safety standard ki kanglon gi makha da kupna chathari AAIB na makha taraduna miyamna housing pirak liba Italy gi media report adu da babna sagatuna aran ba kai da pudana ba wafam su phongdoraklei loina na mamang sahi ki July da laikhiba report amada laibak thiba thodok thokraba aircraft adugi fuel control switch sing adu runway dagi paikhat khraba matung cut off the leram ki haiba laikhraba ne adu official singna maduna maram ni haiba phongdokpa matam kuina changki
ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯌꯨꯑꯦꯁꯀꯤ ꯑꯦꯌꯔꯀ꯭ꯔꯥꯐ ꯀꯦꯔꯤꯌꯔꯁꯨ ꯃꯤꯗꯜ ꯏꯁꯇ ꯊꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯏꯔꯥꯟꯒꯤ ꯃꯊꯛꯇ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁ ꯃꯤꯂꯤꯇꯔꯤꯒꯤ ꯄ꯭ꯔꯦꯁꯔ ꯌꯥꯝꯅ ꯀꯟꯁꯤꯜꯂꯛꯄ ꯑꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯌꯨꯑꯦꯁꯀꯤ ꯑꯦꯌꯔꯀ꯭ꯔꯥꯐ ꯀꯦꯔꯤꯌꯔ USSR ꯖꯦꯔꯥꯜꯗ R. ꯐꯣꯔꯗꯁꯨ ꯀꯦꯔꯤꯕꯤꯌꯟ ꯁꯃꯨꯗ꯭ꯔꯗꯒꯤ ꯃꯤꯗꯜ ꯏꯁꯇ ꯍꯣꯟꯖꯤꯟꯅꯕ ꯑꯣꯔꯗꯔ ꯇꯧꯈ꯭ꯔꯦ ꯍꯥꯏꯔꯤ꯫ USS ꯖꯦꯔꯥꯜꯗ R. ꯐꯣꯔꯗ ꯊꯥꯖꯤꯟꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯅ꯭ꯌꯨ ꯌꯣꯔꯛ ꯇꯥꯏꯝꯁꯅ ꯔꯤꯄꯣꯔꯠ ꯇꯧꯈꯤ꯫ ꯃꯁꯤ ꯊꯥꯔꯒ ꯃꯤꯗꯜ ꯏꯁꯇ USꯀꯤ ꯑꯦꯌꯔꯀ꯭ꯔꯥꯐ ꯀꯦꯔꯤꯌꯔ ꯑꯅꯤ ꯆꯥꯏꯊꯣꯛꯀꯗꯧꯔꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯅ ꯏꯔꯥꯟꯒꯤ ꯃꯊꯛꯇ USꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯁꯥꯏꯟ ꯍꯦꯟꯅ ꯀꯟꯅ ꯇꯧꯍꯟꯅꯕ ꯍꯦꯟꯅ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯄꯤꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯔꯤ ꯍꯥꯏꯔꯤ꯫ ꯃꯃꯥꯡꯗꯁꯨ USS ꯑꯕ꯭ꯔꯥꯍꯝ ꯂꯤꯡꯀꯟ ꯑꯃꯁꯨꯡ ꯒꯥꯏꯗꯦꯗ ꯃꯤꯁꯥꯏꯜ ꯁꯦꯁꯀ꯭ꯔꯦꯌꯔ ꯑꯍꯨꯝ ꯃꯤꯗꯜ ꯏꯁꯇ ꯊꯨꯡꯈ꯭ꯔꯦ꯫ USꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯖꯦꯔꯥꯜꯗ ꯐꯣꯔꯗ ꯑꯁꯤ ꯚꯦꯅꯦꯖꯨꯋꯦꯂꯥꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯅꯤꯀꯣꯂꯥꯁ ꯃꯗꯨꯔꯣꯒꯤ ꯃꯊꯛꯇ ꯄ꯭ꯔꯦꯁꯔ ꯄꯤꯕꯗ ꯁꯤꯖꯤꯟꯅꯕ ꯑꯣꯏꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯣꯛꯇꯣꯕꯔ ꯊꯥꯗ ꯀꯦꯔꯤꯕꯤꯌꯟꯗ ꯊꯥꯖꯤꯟꯈꯤꯕꯅꯤ꯫ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠꯁꯀꯤ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯌꯧꯁꯤꯟꯕ ꯌꯥꯕ ꯑꯆꯧꯕ ꯑꯦꯌꯔꯕꯦꯖꯀꯤ ꯃꯁꯛ ꯑꯣꯏꯔꯤꯕ ꯑꯦꯌꯔꯀ꯭ꯔꯥꯐ ꯀꯦꯔꯤꯌꯔ ꯑꯅꯤ ꯑꯃꯁꯨꯡ ꯃꯁꯤꯒ ꯄꯨꯟꯅ ꯕꯦꯇꯜ ꯒ꯭ꯔꯨꯞꯁꯤꯡ ꯃꯤꯗꯜ ꯏꯁꯇ ꯀꯌꯥꯝ ꯀꯨꯏꯅ ꯗꯤꯄ꯭ꯂꯣꯏ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ꯫ US ꯑꯃꯁꯨꯡ ꯏꯔꯥꯟꯒꯤ ꯃꯔꯛꯇ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯌꯥꯅꯕ ꯄꯣꯔꯛꯅꯕ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯑꯁꯤꯁꯨ ꯀꯔꯤ ꯐꯜ ꯂꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤ꯫ ꯌꯥꯅꯕ ꯄꯣꯔꯛꯄ ꯉꯝꯗ꯭ꯔꯕꯗꯤ USꯅ ꯁꯣꯏꯗꯅ ꯈꯨꯠ ꯊꯥꯔꯛꯀꯅꯤ ꯍꯥꯏꯅ ꯊꯥꯖꯔꯤ꯫ ꯃꯔꯛꯁꯤꯗ USꯀꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯑꯊꯨꯕ ꯃꯇꯝꯗ ꯏꯔꯥꯟꯅ ꯅ꯭ꯌꯨꯀ꯭ꯂꯤꯌꯔ ꯑꯦꯒ꯭ꯔꯤꯃꯦꯟꯠꯇ ꯌꯥꯗ꯭ꯔꯕꯗꯤ ꯌꯥꯝꯅ ꯍꯛꯆꯤꯟꯅ ꯐꯜ ꯃꯥꯌꯣꯛꯅꯔꯛꯀꯅꯤ ꯍꯥꯏꯅ ꯊ꯭ꯔꯦꯠ ꯇꯧꯈ꯭ꯔꯦ꯫ ꯅ꯭ꯌꯨꯀ꯭ꯂꯤꯌꯔꯒꯤ ꯌꯥꯅꯕ ꯄꯣꯔꯛꯄ ꯅꯠꯇ꯭ꯔꯒꯅ ꯌꯥꯝꯅ ꯊꯤꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯕ ꯍꯥꯏꯕꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯇ꯭ꯔꯝꯞꯅ ꯏꯔꯥꯟꯗ ꯍꯥꯏꯈꯤ ꯍꯥꯏꯔꯤ꯫ ꯌꯥꯅꯕ ꯑꯃ ꯄꯣꯔꯛꯇ꯭ꯔꯒꯗꯤ ꯌꯥꯝꯅ ꯊꯤꯅ ꯑꯋꯥꯕ ꯇꯥꯒꯅꯤ, ꯑꯩꯍꯥꯛꯅ ꯃꯗꯨ ꯊꯣꯛꯍꯟꯅꯤꯡꯗꯦ, ꯊꯕꯛ ꯑꯁꯤ ꯌꯦꯡꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯅ ꯇ꯭ꯔꯝꯞꯅ ꯍ꯭ꯋꯥꯏꯠ ꯍꯥꯎꯁꯇ ꯄꯥꯎꯃꯤꯁꯤꯡꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯋꯥꯔꯤ ꯁꯥꯅꯕꯗ ꯐꯦꯜ ꯑꯣꯏꯔꯕꯗꯤ ꯏꯔꯥꯟ ꯌꯥꯝꯅ ꯀꯟꯈꯠꯂꯛꯀꯅꯤ, ꯏꯔꯥꯟꯅ ꯌꯥꯅꯕ ꯄꯨꯔꯛꯇ꯭ꯔꯕꯗꯤ ꯇꯣꯉꯥꯟꯕ ꯋꯥꯔꯤ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯇ꯭ꯔꯝꯞꯅ ꯍꯥꯏꯈꯤ ꯍꯥꯏꯔꯤ꯫